गुड मॉर्निंग मैम अहमद मैम को खुरमजरी मतम खरदी वीडियो अपलोड तब जरूद्रे मैम वरब यादे कईगनो है मैम लेबाकी इशू लेबाकी इरांगसिना वीडियो तब जरूदबनी मैम रिक्वेस्ट है लेबाकी इशू मैम सपोर्ट तौबियो कईगनो हान थोदोक्तो लेते लेते मैम रिक्वेस्ट है लेबाकी इशू मैम सपोर्ट तौमिनसी नसी खर इंग खर कोमथोपनीना थोचरे मैम सपोर्ट तौबिरमो वीडियो पुथोचरपनी पुजरपनी खुंगुप की लोफर की आइटम खर लाचई मैम उच्चगेन तौजरप वीडियो मैम लोफोत मियंग तामिनसी वीडियो खर सांगबे मैम लोफोत यंगमिनसी उच्चरगे की ऑफर थाजरपनी आइटम उच्चरगे अहम आर्टिकल से लोफर दी हौजरगे लेरे लोफर मैम फजई फजदे कमेंट ड्रॉप तौबिरमो लेरे माई सोल नसी लेरे फिनिशिंग याम फजई स्वेट लेदर निको मैम अभी नेक्स्ट आर्टिकल नसी लेरे स्वेट लेदर नि फिनिशिंग याम फजई याम प्रीमियम लुक नि मैम अना फजई है नती यादे मैम लेंथोपीरगा येंगा पायरगा येंगा ट्रायल तौर येंगा खंगदव ngaतनी मागी ब्रांड असी लेरे मागी सोल एवरीथिंग याम फजई नेक्स्ट आर्टिकल सी उच्चर आगे मसीजु स्वेट लेदर नि लोफर नि मैम मिये उंत ताबियो मैम येंगना लाइक तो नमसन बिरमो शेयर तौथोपरमो खंगदब मरुम पांगसु खंगजनी वीडियो से नसी खत थेंगनब इचना ओरगना चैनल असी सब्सक्राइब तौसल थम्बियो की वीडियो पुथोचरपने नेक्स्ट आर्टिकल नसी पाइजरगे सिना लेदर नि को स्वेट नि सिना लेदर नि प्योर लेदर माई फिनिशिंग से यंबियो मैम प्योर लेदर सोल याम फजई खंदे अत फजजब्रा खंदे मैम लेंथोपीरगा इसाना पारे येंगदी फजई फजदे खंग ngमगनी सिजु यंबियो 100% लेदर नि प्योर लेदर नि फिनिशिंग याम फजई माई सोल यंबियो माई ब्रांड यंबियो मैम लेंथोपीरो सिगी मचु अनि लेबनी ब्लैक अमगा लाई नेक्स्ट आर्टिकल ना लेरे मसीजु लेदर नि मसीना कोकोडाइल लेदर याम फजई याम सिंपल होरगा याम फजई कोकोडाइल लेदर दी याम फरेको लेदर दी जेन्युइन लेदर ngaतनी मैम अना हाइब यादे मैम लापीरगा पायरे येंगा खंगनी मैम सपोर्ट तौबोयना लेंथोपीरो नेक्स्ट सीधा अनोबा आर्टिकल लाए सी ममांग लाखिबने हंदक चेनबने बेली शूज ब्रांड से लेरे याम फजई मसी बेली शूज से ममांग याम चखी हंदक पीस याम फंगजरक्ते को मैम अना उच्चरी से पीस याम लाचब नते अहम लापदुना अहम फंग्रे नेक्स्ट सिगीदा बेलीदा यावरई सी लेरे मैम रिक्वेस्ट है लेंथोपीरो सपोर्ट तौबोयना लेंथोपीरो मैम सपोर्ट तौबदी तब तब सी यौसनजरपनी अहम वीडियो सेमबदगदी कई कईमता हईजना खंगना हईना सेमजरप नजदे मैम की सपोर्ट तौरपदी मथंग मथंग सी तब तब सी यौसलईने सिदा आर्टिकल मैम उच्चरके मसी आर्टिकल से यंबियो 100% लेदर ओरिजिनल निको लेदर दा तो जेन्युइन लेदर नि माई फिनिशिंग माई लेदर यंबियो ब्रांड लेरे सिदा ब्रांड इरमगनी मथंग उच्चरके ब्लैक मैम ब्लैक है हंगबिरंबा ब्लैक फॉर्मल लाबा हंगबिरंबा इसिनाउसिंदो ब्लैक फॉर्मल यौसनजरे लापीरो पीस याम कन्नदी यावजरक्ते हयेंग लोइथोग्रगा अमुका फरक याम ताई
ꯑꯗꯣ ꯑꯃꯨꯛꯇꯪ ꯂꯧꯔꯁꯨ ꯂꯧꯗ꯭ꯔꯁꯨ ꯑꯃꯨꯛꯇꯪ ꯂꯦꯡꯊꯣꯛꯄꯤꯔꯒ ꯄꯥꯝꯃꯤ ꯄꯥꯝꯗꯦꯕꯗꯣ ꯌꯦꯡꯕꯤꯔꯒ ꯄꯥꯝꯗ꯭ꯔꯒꯅ ꯂꯧꯗ꯭ꯔꯁꯨ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨ ꯑꯃꯨꯛꯇꯪꯗꯤ ꯂꯦꯡꯊꯣꯛꯄꯤꯔꯛꯑꯣ ꯁꯤꯗꯅ ꯍꯧꯖꯤꯛꯀꯤ ꯕ꯭ꯂꯦꯛꯇꯨꯒꯤ ꯑꯥꯔꯇꯤꯀꯜꯗꯨꯒꯤ ꯆꯞ ꯃꯥꯟꯅꯕ ꯑꯥꯔꯇꯤꯀꯜꯗ ꯑꯁꯤꯅ ꯗꯥꯛ ꯀꯩ ꯍꯥꯏꯅꯤ ꯗꯥꯛ ꯇꯦꯟ ꯃꯆꯨ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯕ꯭ꯔꯥꯟꯁꯤ ꯂꯩꯔꯦ ꯃꯊꯪ ꯇꯞ ꯇꯞꯅ ꯁꯨꯝ ꯀꯩ ꯍꯥꯏꯅꯤ ꯇꯧꯖꯔꯛꯄꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯁ꯭ꯄꯣꯔꯠ ꯁꯨꯁꯨ ꯃꯌꯥꯝ ꯂꯩꯔꯤꯀꯣ ꯁ꯭ꯄꯣꯔꯠ ꯁꯨꯁ ꯃꯌꯥꯝ ꯌꯦꯡꯅꯤꯡꯉꯒꯅ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯁ꯭ꯄꯣꯔꯠ ꯁꯨꯁ ꯈꯛꯇꯒꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯝ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯆꯪꯁꯟꯕꯤꯔꯒ ꯌꯦꯡꯕ ꯌꯥꯒꯅꯤ ꯑꯗꯨ ꯃꯌꯥꯝ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯥꯔꯇꯤꯀꯜ ꯑꯃ ꯂꯩꯔꯤ ꯑꯥꯏꯇꯦꯝ ꯑꯃ ꯂꯩꯔꯤ ꯑꯗꯨ ꯎꯠꯆꯔꯝꯒꯦ ꯑꯗꯨꯁꯨ ꯑꯅꯧꯕ ꯂꯥꯛꯄꯅꯤ ꯃꯃꯥꯡꯗꯁꯨ ꯌꯥꯝ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨ ꯂꯣꯏꯊꯣꯛꯈꯤꯕ ꯑꯗꯨ ꯍꯟꯗꯛꯁꯨ ꯑꯃꯨꯛꯀ ꯌꯥꯎꯖꯔꯛꯑꯦ ꯑꯗꯨ ꯃꯌꯥꯝꯗ ꯑꯝꯇ ꯎꯠꯆꯔꯒꯦ ꯃꯌꯥꯝꯗꯨ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯃꯁꯤꯗ ꯂꯩꯔꯦ ꯁꯤ ꯂꯩꯔꯦ ꯑꯩ ꯑꯝꯇ ꯂꯧꯊꯣꯛꯆꯔꯛꯀꯦ ꯏꯊꯟꯇ ꯇꯧꯕꯅꯤꯅ ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦ ꯈꯤꯇꯪ ꯇꯞꯄꯦ ꯀꯦꯃꯦꯔꯥꯁꯨ ꯄꯥꯏꯕ ꯁꯤꯁꯨ ꯂꯧꯊꯣꯛꯄ ꯑꯗꯨ ꯃꯌꯥꯝ ꯁꯤ ꯂꯩꯔꯦ ꯃꯁꯤ ꯑꯥꯔꯇꯤꯀꯜꯁꯦ ꯃꯃꯥꯡꯗꯁꯨ ꯌꯥꯝ ꯂꯥꯛꯈꯤꯕꯅꯦ ꯃꯌꯥꯝ ꯑꯗꯨꯕꯨ ꯑꯃꯨꯛ ꯂꯣꯏꯊꯣꯛꯈꯤꯕꯗꯤ ꯑꯃꯨꯛꯀ ꯍꯟꯅ ꯆꯦꯟꯕꯅꯤ ꯃꯁꯤꯒꯤ ꯑꯥꯏꯇꯦꯝꯁꯤꯗ ꯃꯆꯨ ꯑꯅꯤ ꯂꯥꯛꯄꯅꯤ ꯃꯥꯏ ꯁꯣꯜ ꯌꯦꯡꯕꯤꯌꯨ ꯄꯤꯌꯣꯔ ꯂꯦꯗꯔꯅꯤꯀꯣ ꯃꯌꯥꯝ ꯃꯁꯤꯅ ꯄꯤꯌꯣꯔ ꯂꯦꯗꯔꯅꯤ ꯃꯁꯤꯒꯤꯗ ꯁꯤꯗꯒꯤ ꯍꯟꯊꯕ ꯀ꯭ꯋꯥꯂꯤꯇꯤ ꯑꯃꯁꯨ ꯂꯥꯛꯏ ꯃꯗꯨꯁꯨ ꯎꯠꯆꯔꯝꯒꯦ ꯃꯁꯤꯒꯤꯗ ꯃꯆꯨ ꯑꯅꯤ ꯂꯥꯛꯏ ꯁꯤ ꯀ꯭ꯋꯥꯂꯤꯇꯤꯁꯤꯗꯅ ꯃꯆꯨ ꯑꯅꯤ ꯂꯥꯛꯄꯅꯤ ꯁꯤꯗ ꯍꯥꯏꯐꯦꯠ ꯕ꯭ꯂꯨ ꯆꯪꯕ ꯑꯃꯒ ꯍꯧꯖꯤꯛꯀꯤꯗꯨꯅ ꯕ꯭ꯂꯦꯛꯅꯤ ꯁꯤꯅ ꯕ꯭ꯂꯨꯅꯤ ꯁꯤ ꯂꯩꯔꯦ ꯁꯤꯅ ꯍꯥꯏꯐꯦꯠ ꯕ꯭ꯂꯨꯒ ꯋꯥꯏꯠꯀ ꯉꯁꯥꯏꯒꯤꯗꯨꯅ ꯕ꯭ꯂꯦꯛꯀ ꯋꯥꯏꯠꯀ ꯀꯣ ꯃꯌꯥꯝ ꯃꯁꯤꯒꯤꯗ ꯈꯔ ꯍꯟꯊꯕ ꯀ꯭ꯋꯥꯂꯤꯇꯤ ꯑꯃꯁꯨ ꯌꯥꯎꯔꯛꯏ ꯑꯗꯨꯁꯨ ꯑꯩ ꯎꯠꯆꯔꯝꯒꯦ ꯃꯗꯨꯅ ꯕ꯭ꯂꯦꯛ ꯈꯛꯇ ꯂꯥꯛꯆꯕꯅꯤ ꯃꯌꯥꯝꯁꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯝꯃꯣ ꯁꯤꯅ ꯈꯔ ꯑꯍꯣꯡꯕꯅꯤꯀꯣ ꯃꯌꯥꯝ ꯉꯁꯥꯏꯒꯤꯗꯨꯅ 1,100 ꯑꯗꯨꯒ ꯁꯤꯅ ꯑꯣꯟꯂꯤ 650 ꯈꯛꯇꯅꯤꯀꯣ ꯃꯌꯥꯝ ꯁꯤꯅ ꯌꯥꯝ ꯑꯃꯗꯨꯒ ꯍꯥꯏꯔꯗꯤ ꯌꯥꯝ ꯍꯟꯊꯔꯦ ꯃꯁꯤꯅ ꯂꯦꯗꯔꯃꯛ ꯅꯠꯇꯦ ꯁ꯭ꯋꯦꯠꯀꯤ ꯇꯥꯏꯞ ꯇꯧꯏ ꯑꯗꯨ ꯃꯌꯥꯝ ꯑꯃꯨꯛꯇ ꯂꯦꯡꯊꯣꯛꯄꯤꯔꯛꯑꯣ ꯁꯞꯄꯣꯔꯠ ꯇꯧꯕ ꯑꯣꯏꯅ ꯑꯃꯨꯛꯇ ꯂꯦꯡꯊꯣꯛꯄꯤꯔꯛꯑꯣ ꯑꯗꯨꯗꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯁꯤꯠꯈꯤꯕ ꯃꯥꯒꯤ ꯂꯦꯁ ꯇꯥꯔ ꯃꯥꯜꯂꯦ ꯁꯤ ꯂꯩꯔꯦ ꯂꯦꯁ ꯀꯣ ꯃꯃꯥꯡꯗ ꯌꯥꯝ ꯁꯤꯠꯈꯤꯕ ꯌꯥꯝ ꯑꯍꯣꯡꯕ ꯂꯣꯐꯔꯗꯨꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯂꯥꯛꯑꯦ ꯃꯌꯥꯝꯗ ꯃꯗꯨꯁꯨ ꯑꯃꯨꯛꯇ ꯎꯠꯆꯔꯝꯒꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯌꯥꯝ ꯁꯤ ꯂꯩꯔꯦ ꯁꯤꯁꯨ ꯍꯟꯅ ꯑꯃꯨꯛꯀ ꯂꯥꯛꯑꯦ ꯁꯨꯝꯅꯒꯤ ꯂꯨꯄꯥ 500-500ꯅꯤꯀꯣ ꯃꯌꯥꯝ 500-500ꯗ ꯂꯣꯏꯅ ꯊꯥꯗꯣꯛꯆꯕꯅꯦ ꯑꯗꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯒ ꯍꯦꯛ ꯂꯥꯛꯄ ꯃꯔꯨꯞ ꯃꯄꯥꯡ ꯑꯍꯟ ꯑꯃꯟ ꯑꯃꯁꯨꯡ ꯃꯌꯥꯝꯗꯨꯕꯨ ꯂꯨꯄꯥ 100-100ꯒꯤ ꯗꯤꯁꯀꯥꯎꯟ ꯂꯣꯏꯅ ꯊꯥꯖꯔꯤ ꯑꯗꯣ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕ ꯀꯥꯎꯕꯤꯅꯨ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯖꯔꯤ ꯑꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯒꯤ ꯂꯣꯀꯦꯁꯟ ꯁꯉꯥꯏꯄꯝ ꯄꯦꯇ꯭ꯔꯣꯜ ꯄꯝ ꯃꯃꯥꯡꯗ ꯎꯔꯤꯕ ꯄꯦꯇ꯭ꯔꯣꯜ ꯄꯝꯁꯤꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯈꯥꯝꯗꯅ ꯂꯩꯖꯔꯕꯅꯤ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯂꯦꯡꯊꯣꯛꯄꯤꯔꯛꯑꯣ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯖꯔꯤ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯑꯩꯁꯨ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯑꯔꯣꯏꯕ ꯑꯣꯏꯅ ꯈꯨꯔꯨꯝꯖꯔꯤ